ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯆꯍꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯀꯤ ꯖꯤꯕꯅꯤ꯫ ꯁꯃꯥꯖ ꯑꯃꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯆꯠꯅꯕꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯌꯥ ꯑꯃꯕꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖ ꯑꯃ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ, ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯩꯇꯩꯒꯤ ꯁꯃꯥꯖꯁꯨ ꯆꯠꯅꯕꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃꯒꯤ ꯆꯠꯅꯕꯤꯅꯤ, ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯈꯨꯟꯅꯥꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯥꯖꯅꯩ ꯑꯃꯁꯨꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯩꯇꯩꯒꯤ ꯁꯃꯥꯖ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯌꯥꯋꯣꯜ ꯃꯇꯨꯡ ꯏꯟꯅ, ꯃꯇꯝ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯀꯌꯥ ꯍꯣꯡꯈꯤꯗꯕ ꯅꯠꯇꯦ꯫ ꯆꯠꯅꯕꯤ ꯀꯌꯥ ꯐꯖꯔꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨꯕꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯅ ꯆꯠꯅꯍꯟꯕ ꯉꯝꯍꯧꯗꯕꯁꯨ ꯀꯌꯥ ꯌꯥꯎꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯉꯁꯤ ꯅꯩꯅꯖꯅꯤꯡꯕꯅꯤ꯫ ꯇꯣꯄꯤꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯊꯝꯖꯕꯅꯤ, ꯂꯪꯗꯥꯏꯅꯕ ꯉꯝꯗ꯭ꯔꯕ ꯁꯃꯥꯖ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯇꯣꯄꯤꯛ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔ ꯇꯝꯖꯅꯤꯡꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯅꯤꯡꯕꯅꯤ꯫ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯃꯨꯛꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯀꯣꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯏꯀꯣꯛꯅꯣꯝꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯗ꯫ ꯂꯪꯗꯥꯏꯅꯕ ꯉꯝꯗ꯭ꯔꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯁꯝꯖꯅꯤꯡꯉꯤ꯫ ꯃꯃꯥꯡꯉꯩꯗ ꯃꯔꯨꯞ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯃꯔꯤ, ꯑꯍꯥꯟꯕꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯃꯔꯨꯞ ꯑꯍꯨꯝꯅꯤ, ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯍꯩꯖꯗꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯁꯦ, ꯃꯥꯒꯤ ꯐꯥꯔ ꯁꯥꯏꯇꯦꯠ ꯌꯥꯝꯅ ꯑꯣꯏꯕ, ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯤ ꯅꯨꯄꯥ ꯃꯆꯥꯁꯦ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯦ ꯆꯞ ꯃꯥꯟꯅꯅ ꯃꯍꯩꯁꯪ ꯑꯃꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯃꯍꯩ ꯕꯤꯗ꯭ꯌꯥ ꯀꯌꯥ ꯇꯝꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒꯤ ꯑꯍꯨꯝꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯤꯁꯨꯕꯁꯤ ꯌꯥꯝꯅ ꯍꯩꯍꯧꯗꯦ꯫ ꯃꯇꯝ ꯆꯠꯄꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ, ꯆꯥꯎꯔꯛꯂꯦ꯫ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦꯅ ꯃꯈꯣꯏ ꯑꯃꯨꯛ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯔꯤꯁꯦ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯁꯤ, ꯃꯄꯥꯟꯗ ꯂꯝꯐꯩꯗ ꯊꯣꯛꯂꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯦꯞꯅꯔꯦ꯫ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯁꯤꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯒ ꯈꯨꯡꯒꯪ ꯑꯁꯦ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯎꯃꯪ ꯑꯃ ꯂꯥꯟꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯦ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯁꯔꯨ ꯄꯣꯂꯥꯡ ꯈꯔ ꯇꯥꯕ ꯎꯔꯝꯃꯤ, ꯍꯛꯆꯥꯡ ꯌꯥꯎꯗ꯭ꯔꯕ꯫ ꯑꯁꯤ ꯎꯕꯗ ꯑꯍꯥꯟꯕꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯩ ꯏꯇꯥꯎ, ꯑꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯥꯜꯂꯤ"꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥꯎ"꯫ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥꯎ"꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯁꯤ ꯀꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕꯤ ꯂꯦꯞꯅꯔꯦ꯫ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯁꯤ꯫ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯁꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯀꯩꯁꯦ ꯍꯤꯡꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ" ꯍꯥꯏꯅ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯦ꯫ "ꯍꯣꯏ, ꯌꯦꯡꯂꯁꯤ ꯏꯇꯥꯎ"꯫ ꯑꯗꯨꯕꯨ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅꯗꯤ ꯏꯆꯝ ꯆꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯏꯇꯥꯎꯁꯥ, ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯕꯅꯤ꯫ ꯑꯩ ꯅꯈꯣꯏꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯩ ꯅꯈꯣꯏꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯕ ꯈꯪꯉꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯁꯝꯖꯤꯟꯅꯒ ꯁꯥꯍꯤꯡ ꯆꯥꯕ ꯀꯩ ꯑꯃ ꯁꯦꯝꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯗꯨꯅ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯃꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯀꯩ ꯑꯗꯨꯅ ꯍꯤꯡꯉꯛꯄ ꯊꯣꯛꯂꯒꯗꯤ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯁꯥꯒꯤ ꯍꯧꯅꯁꯥ ꯑꯩꯈꯣꯏꯕꯨ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ"꯫ ꯑꯗꯨꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯆꯩꯕꯤꯔꯝꯃꯤ, "ꯄꯪꯕ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯅꯪ ꯆꯠꯂꯣ, ꯅꯪꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯃꯤꯅꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯤꯅꯤ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ" ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯔꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯆꯠꯂꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯎꯊꯛ ꯑꯃꯗ, ꯎꯄꯥꯝꯕꯤ ꯑꯃꯗ ꯀꯥꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ, ꯃꯔꯨꯞ ꯑꯍꯨꯝꯅ ꯇꯧꯔꯤꯕꯗꯨ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯤꯜꯂꯦ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯨꯕꯨ꯫ ꯍꯥꯞꯆꯤꯜꯂꯕꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡꯕ ꯀꯩ ꯑꯃ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯂꯦ ꯃꯈꯣꯏꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯍꯧꯅꯁꯥ,
mi ahingba mi bu ubada makoina chaga hen torokpa matamda asaigi mathakta gi uthakta famliba mari su marubaduna khalam itaw nakoidi aina haibado in kidredo aduna nakoidi siba taredana aina atawa sumdamna kai aduna maruba hum adu chakhirami amasung mari su marubaduna mathakta yenglaga legam atang sida aina haijaning badi asini ekoi lairik tamdabasu yade lairik hai haiduna su yamna chawthokpasu yade haibadi ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯥꯙꯨꯅꯤꯛ ꯃꯇꯝꯗ ꯃꯣꯗꯔꯟ ꯏꯗꯨꯀꯦꯁꯟ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯁꯃꯥꯖꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯌꯥꯝꯅ ꯍꯩꯖꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃꯍꯦꯛꯁꯨ ꯃꯈꯣꯏꯅ ꯃꯄꯨꯟꯁꯤꯗ ꯂꯥꯏꯐꯇ ꯐꯪꯂꯛꯄ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯪꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯎꯕꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯕꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤꯗꯤ ꯁꯤꯅꯤ ꯄꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤ ꯋꯥꯍꯩ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯁ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯃꯇꯥꯡꯗ ꯂꯧꯗꯕꯁꯨ ꯎꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯁꯨ ꯇꯧꯖꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯈꯟꯊꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯌꯨꯒ ꯑꯁꯤꯒ ꯆꯥꯟꯅꯅ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯊꯣꯛꯂꯛꯏꯕ ꯒꯦꯖꯦꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯈꯖꯤꯛ ꯈꯔ ꯆꯨꯅꯅ ꯃꯇꯝꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯆꯨꯅꯅ ꯑꯦꯗꯖꯁ ꯍꯥꯏꯕꯗꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯅ ꯑꯦꯗꯖꯁ ꯇꯧꯅ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯁꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯃꯥꯖꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯃꯅ ꯉꯥꯡꯕꯗ ꯑꯃꯅ ꯇꯥꯗꯕ ꯑꯃꯒꯤ ꯋꯥ ꯑꯃꯅ ꯂꯧꯅꯗꯕ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯖꯍꯟꯅꯤꯡꯗꯦ ꯑꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯪꯗꯥꯏꯅꯕ ꯉꯝꯗ꯭ꯔꯕ ꯁꯃꯥꯖ ꯍꯥꯏꯅ ꯇꯣꯄꯤꯛ ꯑꯁꯤ ꯅꯩꯅꯖꯔꯤꯕꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯃꯒ ꯋꯥꯔꯤꯁꯦ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯟꯅ ꯇꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯃꯤꯟꯅꯕ ꯉꯝꯂꯒꯗꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯌꯥꯝꯅ ꯐꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯑꯁꯥ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯇꯥꯕꯤꯕꯒꯤꯗꯃꯛ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯁꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯀꯣꯛꯅꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯊꯪ ꯑꯃꯨꯛ ꯇꯣꯄꯤꯛ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯈꯨꯔꯨꯝꯖꯔꯤ